Hi miyam, ngasidi aiga weekend su oire pork curry thongminarse. O kilo ani lawjarure ai ngasi. Pork chamnaba tawrasi. Thum hana hapaga okse biri 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 naibiro adu loire matungda phajana chamthokpiro ahumlak phajana chama matungda ising asaba thangatpiro nakanda. Aduduga pork to hapiro. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯁꯧꯔꯛꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯄꯣꯛꯇ ꯌꯥꯎꯔꯤꯕ ꯏꯝꯄ꯭ꯌꯨꯔꯤꯇꯤꯁ ꯐꯠꯇꯕ ꯐꯦꯠꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯗ꯭ꯔꯦꯟ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯝꯕꯤꯔꯣ ꯃꯇꯝꯗꯨꯗ ꯃꯔꯣꯏ ꯃꯔꯥꯡ ꯁꯦꯝꯖꯤꯜꯂꯁꯤ ꯑꯩꯈꯣꯏ ꯃꯔꯣꯏꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯋꯥ ꯐꯗꯤꯒꯣꯝ ꯏꯗꯤ ꯂꯩꯔꯦ ꯑꯣꯛꯀꯤꯗꯤ ꯃꯌꯥꯟ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯕꯁꯨ ꯀꯩꯁꯨ ꯍꯥꯎꯇꯦ ꯃꯥꯒꯤꯗꯤ ꯁꯤꯡ ꯍꯥꯞꯄꯒꯗꯤ ꯌꯥꯝ ꯃꯔꯨꯅꯤ ꯑꯗ ꯑꯩꯉꯣꯟꯗ ꯂꯩꯕ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯂꯨ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯔꯦ ꯂꯣꯏꯅꯃꯛ ꯁꯨꯒꯥꯏꯕꯤꯔꯣ ꯇꯤꯜꯍꯧ ꯈꯥꯏꯕꯤꯔꯣ ꯆꯅꯝꯁꯤꯡ ꯁꯨꯗꯣꯛꯄꯤꯔꯣ ꯑꯗꯨ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯥꯡ ꯁꯥꯍꯟꯕ ꯌꯥꯔꯅꯤ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯁꯦ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯕꯤꯗ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯉꯧꯔꯒꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯤꯅ ꯈꯤꯇꯪ ꯉꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯁꯥꯔ ꯃꯇꯨꯡꯗ ꯖꯤꯔꯥ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤ ꯖꯤꯔꯥ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯆꯜ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯃꯆꯜꯗꯨꯒ ꯖꯤꯔꯥꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯣ ꯉꯧꯔꯕ ꯃꯇꯨꯡꯗ ꯆꯅꯝ ꯍꯥꯞꯄꯤꯔꯣ ꯆꯅꯝ ꯍꯥꯞꯄ ꯉꯧꯕꯤꯔꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯤꯜꯍꯧ ꯍꯥꯟꯅ ꯍꯥꯞꯄ ꯌꯥꯎꯏ ꯍꯥꯞꯅꯤꯡꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯩꯒꯤꯗꯤ ꯆꯅꯝ ꯍꯥꯟꯅ ꯍꯥꯞꯄꯒ ꯉꯧꯔꯦ ꯃꯊꯪꯗ ꯇꯤꯜꯍꯧ ꯍꯥꯞꯄꯁꯦ ꯇꯤꯜꯍꯧ ꯍꯥꯞꯄ ꯉꯁꯥꯏ ꯑꯃꯨꯛ ꯉꯧꯕꯤꯔꯅꯤ ꯇꯤꯜꯍꯧꯁꯤꯅ ꯑꯃꯨꯛ ꯈꯔ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯃꯨꯜꯂꯛꯄ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯀꯂꯔ ꯆꯪꯉꯛꯄꯗꯣ ꯑꯗꯨꯐꯥꯎꯕ ꯌꯥꯝꯅ ꯀꯥꯍꯟꯕꯁꯨ ꯑꯣꯛꯇꯅꯤ ꯃꯥꯒꯤ ꯍꯣꯔꯦꯟ ꯊꯥꯎ ꯊꯣꯛꯂꯒ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤꯅ ꯌꯥꯝꯅ ꯀꯥꯅꯗꯤ ꯃꯨꯜꯂꯛꯄ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯀꯂꯔ ꯆꯪꯉꯛꯄꯗꯣ ꯑꯗꯨꯐꯥꯎꯕ ꯌꯥꯝꯅ ꯀꯥꯍꯟꯕꯁꯨ ꯑꯣꯛꯇꯅꯤ ꯃꯥꯒꯤ ꯍꯣꯔꯦꯟ ꯊꯥꯎ ꯊꯣꯛꯂꯒ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤ나 ꯌꯥꯝꯅ ꯀꯥꯅꯗꯤ ꯉꯧꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯨꯟꯅꯗꯤ ꯑꯗꯨꯝ ꯉꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯡ ꯈꯔ ꯉꯁꯥꯏꯒꯤ ꯁꯨꯕꯤꯕ ꯁꯤꯡꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯍꯥꯞꯄꯒ ꯑꯗꯨ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯨ ꯐꯖꯅ ꯉꯧꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯨꯟꯕꯒꯤ ꯃꯅꯝ ꯑꯃ ꯂꯥꯛꯀꯅꯤ ꯊꯥꯎ ꯉꯧꯕꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯇꯝꯗꯨꯐꯥꯎ ꯐꯖꯅ ꯉꯧꯕꯤꯔꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯟ ꯇꯧꯔ ꯊꯝꯕ ꯑꯣꯛꯇꯣ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨ ꯐꯖꯅ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯨꯒ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯒ ꯂꯣꯏꯅ ꯊꯨꯝꯕꯐꯥꯎ ꯑꯗꯨꯅ ꯁꯥꯁꯦ ꯉꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯊꯨꯝ ꯍꯥꯞꯄꯕꯨꯗꯤ ꯍꯥꯟꯅ ꯍꯦꯛ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩꯈꯣꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯄꯅ ꯍꯦꯟꯅ ꯁꯥꯗ ꯆꯪꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯉꯧꯔꯤꯉꯩꯗ ꯑꯩ ꯉꯁꯤ ꯎ ꯃꯣꯔꯣꯛ ꯑꯀꯪꯕ 3 ꯍꯥꯞꯆꯔꯦ ꯌꯥꯝꯅ ꯁꯥꯕꯗꯤ ꯑꯣꯏꯔꯣꯏ ꯑꯉꯥꯡ ꯌꯥꯝ ꯆꯥꯗꯣꯏꯅꯤꯅ ꯑꯗꯒꯤ ꯆꯪꯒꯗꯕ ꯊꯨꯝ ꯃꯥꯒꯤ ꯊꯨꯝꯗꯤ ꯏꯁꯥꯒꯤ ꯆꯥꯡ ꯌꯦꯡꯕꯤꯔꯒ ꯍꯥꯞꯄꯤꯌꯨ ꯊꯨꯝ ꯌꯥꯝ ꯆꯥꯕ ꯂꯩ ꯆꯥꯗꯕ ꯂꯩ ꯊꯨꯝꯒꯨꯝꯕ ꯃꯣꯔꯣꯛꯀꯨꯝꯕꯁꯤꯗꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯑꯗꯨ ꯉꯁꯥꯏ ꯎ ꯃꯣꯔꯣꯛꯇꯣ ꯍꯥꯞꯈ꯭ꯔꯒ ꯊꯨꯝ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯉꯧꯕꯤꯔꯣ ꯐꯖꯅ ꯉꯧꯔꯒ ꯃꯩ ꯑꯗꯨꯝ ꯀꯜꯍꯟꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯉꯧꯕꯗꯨꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯤꯔꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦ ꯈꯔ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯐꯖꯅ ꯉꯧꯕꯤꯔꯣ ꯉꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯍꯤ ꯅꯨꯡ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯁꯤꯡ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕꯤꯔꯣ ꯁꯥꯗꯩ ꯉꯧꯕ ꯍꯦꯜꯂꯤꯉꯩ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯤꯉꯩ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯔꯒ ꯉꯧꯕꯤꯔꯝꯃꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯕꯤꯔꯒ ꯍꯥꯡꯕꯤꯔꯒ ꯌꯦꯡꯉꯣ ꯀꯥꯕ ꯈꯣꯠꯄ ꯀꯥꯗꯤ ꯀꯥꯔꯣꯏ ꯃꯁꯥꯒꯤ ꯃꯍꯤ ꯃꯅꯥꯏ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯇꯣꯏꯅ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯦ ꯁꯥ ꯑꯃ ꯊꯝꯕ ꯃꯇꯝꯗ ꯑꯗꯣ ꯃꯣꯏꯗꯤ ꯃꯨꯟꯕ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯏꯅ ꯃꯤꯅꯤꯠ 10-15 ꯃꯤꯗꯤꯌꯝ ꯍꯤꯠꯇ ꯑꯣꯝꯃꯒ ꯊꯝꯕꯤꯔꯝꯒꯗꯕ ꯀꯩꯅꯣꯗ ꯐꯨꯠꯂꯒ ꯊꯣꯡꯗꯣꯏ ꯅꯠꯇꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯆꯨ ꯊꯥꯛꯑꯁꯤ ꯉꯧꯕ ꯃꯇꯨꯡꯗ ꯃꯆꯨꯁꯦ ꯑꯩ ꯌꯥꯝ ꯊꯥꯛꯑꯣꯏ ꯃꯆꯨ ꯌꯥꯝ ꯊꯥꯛꯄꯗꯣ ꯄꯥꯝꯗꯦ ꯑꯣꯛ ꯊꯣꯡꯕꯗ ꯑꯗꯣ ꯍꯣꯔꯦꯟ ꯉꯧꯁꯣꯛ ꯉꯧꯔꯒ ꯀꯩꯅꯣ ꯇꯧꯔ ꯇꯥꯕꯗꯣ ꯍꯩꯅꯗꯕ ꯃꯤ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯈꯔ ꯊꯥꯛꯄꯅꯦ
ꯃꯆꯨꯗꯣ ꯊꯥꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯄꯤꯔꯣ. ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯑꯣꯠꯄꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯤꯜꯂꯤ ꯄꯥꯎꯗꯔ, ꯃꯆꯨ ꯐꯖꯅꯕ ꯆꯤꯜꯂꯤ ꯄꯥꯎꯗꯔ, ꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯒꯗꯕ ꯅꯠꯇꯦ, ꯃꯆꯨꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯅ ꯆꯤꯜꯂꯤ ꯄꯥꯎꯗꯔ ꯑꯃꯨꯛ ꯊꯥꯛꯄꯤꯔꯒ ꯑꯃꯨꯛ ꯑꯣꯠꯄꯤꯔꯣ ꯐꯖꯅ. ꯉꯁꯥꯏꯒꯤ ꯊꯥꯛꯈ꯭ꯔꯤꯕ ꯃꯆꯜꯁꯤꯡꯗꯣ ꯑꯗꯨ ꯊꯥꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯄꯤꯕ. ꯇꯥꯔꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏ ꯁꯨꯅ ꯊꯨꯡꯉꯦꯕ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ, ꯑꯗꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯑꯃꯅꯤ ꯂꯩꯔꯝꯕꯒꯤ ꯑꯩ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯨ ꯁꯤꯗ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯑꯗꯨꯝ ꯑꯣꯠꯄꯤꯌꯣ. ꯑꯣꯠꯄꯤꯔꯒ ꯉꯧꯕꯤꯔꯒ ꯃꯥꯏ ꯃꯆꯨ, ꯉꯁꯥꯏ ꯃꯆꯨ ꯃꯣꯔꯣꯛ ꯃꯌꯥꯝꯗꯣ ꯃꯆꯨ ꯆꯨꯔꯛꯑꯅꯤ. ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯄꯤꯔꯣ. ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯞꯄ ꯂꯣꯏꯔꯀꯥꯟꯗ ꯒꯔꯝ ꯃꯁꯥꯂꯥ ꯑꯃꯨꯛ, ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ, ꯒꯔꯝ ꯃꯁꯥꯂꯥ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯤꯔꯒ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ. ꯐꯖꯅ ꯃꯨꯟꯅ ꯑꯣꯠꯄꯤꯔꯣ. ꯁꯤ ꯈꯨꯊꯣꯡꯁꯦ ꯂꯦꯛꯊꯣꯛꯇꯕꯅꯦ. ꯑꯗꯨ ꯃꯇꯨꯡꯗ ꯑꯂꯨ ꯊꯥꯛꯑꯁꯦ. ꯑꯂꯨꯁꯦ, ꯑꯂꯨ ꯌꯥꯝ ꯆꯥꯕ, ꯑꯂꯨ ꯌꯥꯝ ꯄꯥꯝꯕ ꯃꯤꯁꯨ ꯂꯩ. ꯑꯗꯣ ꯑꯂꯨꯗꯨ ꯑꯗꯨꯝ ꯊꯥꯛꯅꯤꯡꯕ ꯆꯥꯡꯗ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯏ. ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯗꯩ ꯀꯪꯅ ꯉꯧꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯀꯪꯃꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯥꯞꯁꯦ. ꯏꯁꯤꯡ ꯑꯁꯥꯕ, ꯑꯩꯒꯤ ꯁꯤꯗ ꯃꯍꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯀꯪꯕꯅꯤꯅ ꯈꯤꯇꯪ ꯃꯣꯏꯁ ꯑꯣꯏꯊꯣꯔꯛꯅꯕꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯅꯤ. ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯍꯟꯕꯁꯨ ꯌꯥꯔꯦ ꯃꯍꯤ ꯄꯥꯝꯗꯕ ꯃꯤꯒꯤꯗꯤ. ꯑꯗꯣ ꯑꯁꯤꯅ ꯃꯨꯟꯖꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ. ꯑꯋꯥ ꯐꯗꯤꯒꯣꯝ, ꯑꯗꯒꯤ ꯍꯥꯞꯅꯤꯡꯕ ꯁꯄ꯭ꯔꯤꯡ ꯑꯅꯤꯌꯟ, ꯆꯅꯝ ꯃꯄꯨꯝ, ꯇꯤꯜꯍꯧ ꯃꯄꯨꯝ, ꯑꯗꯨꯝ ꯍꯥꯞꯅꯤꯡꯕ ꯃꯤ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ, ꯑꯗꯨꯒ ꯑꯣꯝꯃꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 35ꯃꯨꯛ ꯑꯣꯝꯃ ꯊꯝꯕꯤꯈ꯭ꯔꯣ. ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩ ꯑꯣꯛ ꯊꯣꯡꯕ ꯈꯛꯇꯪ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯆꯒꯦ. ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯑꯩ ꯉꯥꯃꯨ ꯂꯩꯔꯧ ꯂꯩꯕꯗꯨꯅ ꯃꯦꯠꯂꯅꯤ. ꯑꯗꯨꯅ ꯑꯩꯅ ꯃꯦꯠꯇꯣꯏꯁꯤ ꯉꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯉꯥꯃꯨ ꯂꯩꯔꯧꯅꯦ, ꯎ ꯃꯣꯔꯣꯛꯅꯦ, ꯆꯅꯝ ꯑꯃꯅꯤ ꯍꯥꯞꯄꯒ ꯉꯥꯔꯤꯒ ꯇꯧꯔꯒ ꯃꯦꯠꯆꯔꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯔꯤ, ꯎ ꯃꯣꯔꯣꯛ, ꯉꯥꯃꯨ ꯂꯩꯔꯧ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯄꯤꯔꯦ. ꯂꯧꯔꯁꯦ. ꯂꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯊꯪ ꯃꯦꯠꯆꯔꯛꯑꯒꯦ. ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯈ꯭ꯔꯦ. ꯉꯁꯥꯏ ꯉꯥꯃꯨ ꯂꯩꯔꯧꯗꯣ ꯑꯀꯥꯕꯁꯤꯡꯗꯣ ꯈꯦꯠꯇꯣꯛꯄꯤꯔꯣ. ꯈꯦꯠꯇꯣꯛꯄꯤꯔꯒ ꯃꯔꯨ ꯂꯧꯊꯣꯛꯄꯤꯔꯒ ꯊꯝꯕꯤꯔꯣ. ꯉꯥꯔꯤ ꯑꯃꯨꯛ ꯍꯥꯞꯄꯤꯔꯁꯤ. ꯉꯥꯔꯤꯁꯦ ꯆꯥꯝꯃꯒ ꯍꯥꯞꯄꯤꯔꯣ. ꯃꯊꯪꯗ ꯎ ꯃꯣꯔꯣꯛ ꯂꯧꯕꯤꯕꯗꯣ ꯍꯥꯞꯄꯤꯔꯣ. ꯃꯊꯪꯗ ꯆꯅꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯄꯤꯔꯣ. ꯆꯅꯝ ꯃꯔꯨ ꯑꯄꯥꯝꯕꯩ ꯃꯇꯨꯡꯏꯟꯅ ꯊꯨꯝ ꯍꯥꯞꯄꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯛꯈꯥꯏꯔꯁꯦ. ꯇꯛꯈꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯌꯨ. ꯑꯗꯨꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯦ. ꯌꯦꯟꯁꯥꯡ ꯑꯃꯨꯛ ꯌꯦꯡꯉꯁꯦ. ꯌꯦꯟꯁꯥꯡꯗꯣ ꯑꯂꯨ ꯃꯨꯜꯂꯝꯃꯅꯤ. ꯉꯁꯥꯏ ꯑꯣꯝꯃꯒ ꯃꯤꯅꯤꯠ 35ꯃꯨꯛ ꯃꯩ ꯑꯀꯟꯕꯗ ꯁꯧꯍꯟꯈ꯭ꯔꯕꯅꯤꯅ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯃꯤꯠ ꯃꯁꯥꯂꯥ, ꯑꯗꯩ ꯒꯔꯝ ꯃꯁꯥꯂꯥ ꯂꯩꯍꯧꯕ ꯈꯔꯗꯣ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯣ, ꯃꯍꯥꯎꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯅꯕ. ꯁꯤꯡ ꯑꯣꯛ ꯊꯣꯡꯕ ꯂꯣꯏꯖꯔꯦ꯫
ꯂꯥꯁꯇ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯣ꯫ ꯃꯍꯤꯗꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣ꯫ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ꯫ ꯃꯌꯥꯝ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ, ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫